Supreme Leader Mustafa Khamenei amasung Iran gi makok thongba official singi ipau pibasingda US na dollar million tara pigani haina lauthokre. Iran gi Supreme Leader oina nauna khankraba Mustafa Khamenei amasung leiba adugi makok thongba official singi mari makong khanganba ngambasingda United States na dollar million tara mana oina piragani haina lauthokre. West Asia da tholiba lana si numi taraga mangani suzilakpaga loinina ungkhatnabgi changkham thengna wangkhalaklingai choirak asida US Defense Secretary Pete Hegseth na Iran gluchingbasing asi lotuna leire haina paumi singda phongdokhibaga loinana Iran gluchingbasing gi fibam khudong thingai oire haina su phongdokhi. Iran gluchingbasing na ayam bagi matau gumna underground lotuna leirabasu US na makhoibu fangnaba thigani haina phongdokhibaga loinana Supreme Leader ni hariba Mustafa Khamenei US ki ahanba landada sokhibaga loinana fibam chadre haiki Iran gi camera amasung voice recorder sing marang kaina leirabasu Supreme Leader ni hariba Mustafa Khamenei sokle haibagi warol aiba oina phongdoktriba karigino haina US Defense Secretary Pete Hegseth na makhata na phongdokhi. US na mari makong takpa ngamba mi da US dollar million tara pigani haina lauthokhibasingi manungda Iran gi Interior Minister Iskander Momeni, Minister of Intelligence and Security Ismail Khatif amasung Supreme National Security Council ki Chief Ali Larijani su yauri Islamic Revolutionary Guard Corps IRGC ki commander amasung Supreme Leader Advisor oribasu mari makong takpa ngamba mida US na reward oina dollar million tara pigani haina phongdokhi. US State Department na thamlakiba warol amada IRGC ki tongan ba element sing amasung Iran gi makok thongba luchingba sing na malemda terrorism mayok nahalli. Ukhrul District ta lairiba Kuki Khulsing Kangpokpi District ki manung chalhanna ba demand tawkre. Kuki Civil Society Organization CSO Working Committee na Ukhrul District manung da lairiba Kuki Khulsing Kangpokpi District ki manung chalhanna ba demand tawduna matam kaktana Imphal Ukhrul lambi thingbugi khongjang ngasidagi changsin ba hokre. Thawai Kuki Khuldagi Thenkhogen Baiti amasung Thangboi Mangluk Kim kauba mioi ani tha sigi taraga mathoi da sakhangdaba singna faduna pukhraga hatkiba thogdo aduda chenabasing fagadabani Ukhrul District ta lairiba Kuki Khulsing Kangpokpi District ki manungda chalhangadabani haina demand tawduna Imphal Ukhrul lambi gi Sangkai Village ta lambi thingbugi khongjang changsinkhibani. Amarom lambi thingkhibana Ukhrul District amasung Kamjong District ki miyam Imphal tamna lakpada khudong chadaba mayoknarakpadi leingakna khanaba thorang oina ngasidagi Ukhrul Imphal amasung Imphal Ukhrul gi ahenba helicopter service amamam numit khudingi lehenba hokre. Panba yabadi MLA Laisio Kaising amasung MLA Ramoiba gi Meitei digi Chief Minister amasung Transport Director da Imphal Ukhrul helicopter service lehenbina bataksin balai khrabani. Mamang tha February horakpada Ukhrul District ki litanda Kuki amasung Tangkhul community anigi marakta chawna ungkhanaba thodokta Tangkhul gi gyum kaya Kuki khulai paiba singna mai thaba leikrabani. Masigi matung tarakpada tha sigi taragani thoida Ukhrul gi Imphal tamna gari da lakpa Tangkhul gi khunja kunga ma thoida Sangkai Kuki village ta Kuki khulai paiba singna phajinduna nongma thamba ga loinana yawrakpa polam singsu lohaukhibani. Ukhrul District ki Thawai Kuki Khuldagi Kuki ani masak khangdaba singna faduna pukhraga tha sigi taragani thoigi ayukta sina fangkraba matung numit adumakta da Kuki khulai paiba singna Tangkhul khunja sing adu phajinkhibani. Video da Benjamin ki khutsa taruk urakpadagi social media da sikre hainaribasi ta sengna sumlabra hangnarakre. Video da Benjamin Netanyahu gi khutsa taruk urakpadagi social media da hojik yamna kanna sikre haina ngangna sarak sangnarakliba asi ta sengna sumlabra hangnarakre. Panba yabadi Iran galan hek soknaba horakpadagi Israel gi Prime Minister Benjamin Netanyahu miya mangda tholakpa ukhidabani. Report asigi matung ina Israel gi Prime Minister Office ki Meitei digi thodarakhiba Artificial Intelligence AI gi video aduda Prime Minister Benjamin Netanyahu gi khutsa taruk palamkhibani. Maram aduna lan asida Iran gi attack ta Benjamin Netanyahu sikre haina phongdongnariba adu tasengnamak sikrabra haibagi wafam lanmaigum social media da sandorakhibani. AI gi video aduda Prime Minister Benjamin na Iran ga hojik songnari balana sigi matangda phongdongnarakibani. Social media da Prime Minister Benjamin sikre haina phongdongnarakibadagi mahak punungsi jaba amadi saugatpa mioi singna Israel da mahaki damak security matik chana pibidabra haibigi wafam kaya su lepa leitana hangnarakibani hairi. Lana sina maram oiraga Middle East ki manung chana lairiba laibak singda achauba chaitheng phangba hokre adubu lana si hojik su loisinbagi mami amata uba phangdana lairi. Numit taraga mangani suraba lana sida Iran da punna mioi lising amaga chamriga nifuga mari rom sikre aduga mioi lising taraga nipan na changwaga yankhiga mathoi lom na chawna aso opan nangkre loinina lana sigi manung chana Iran na khut handuna landabada America gi lanmi taraga mathoi sikre chamagi yankhai rom na chawna aso opan nangkre. Israel da supuna bioi taraga manga sikre lising ani rom na chawna aso opan nangkre. Lebanon da chatruk marfuga tabret sikre.
1934 sokre, Jordan da 13 sokre, Kuwait da 3 sikre kaya amana sokre, Bahrain da 2 sikre kaya amana sokre, Qatar da su 13 lom sokre, UAE da 3 sikre, Chamaga kuntragamathoi romna chauna so apan nangkre, Oman da su 3 sikre, 5 romna sokre, Saudi Arabia da su 2 sikre, 12 romna sokre, loinana lana sida infrastructure kaya su paksana amangata kaya thokre hairi. Mai thabada chenaba mioi ama fare, tha asiki kunda NH2 paringi Sanapati district ki manung chanba Kavinam Khol amadi Lairau chingi marakta sakhangdaba singna Imphal tamna yot purakpa truck NL07KA 2863 mai thabada chenabani haiba mioi ama karongi SDPO amasung Senapati OC na luchingma combined team amana fare hairi paraba mioi singi maming Ramio Basum Yankega Matoi Apokpa Satkam Basum Kawi Mahaukiba Hingda Favani Mongonagi mobile phone Ani Maruti Gypsy MN08A0099 su recover tawre Maha case asigi investigation ga mari leinana fagat pani hari I am na Kangpokpi da akoi jam nongan bahat kibagi case union lengang na laptop trabadi NI na case amagi investigation naitom chathabangam de hairakle ngasi dagina chahi ahum longi mamangda Nscn IM gi maroiba kedar khara na mihathi na hatok laga thamlambadagi February 2023 da Kangpokpi PS ka supnatagi kilometer ahum lom da maglamna riba Changaubong khulgi mafam amada sina fangkiba kwa kaithel konjeng lekai dagi akoi jam nongan ba miha ki case Manipur lengang na NI na investigation Chatha hanbina ba hijakrabasu hojik fawda agency asina case asi loksinduna investigation chatha bidre haidaduna High Court of Manipur da file tawrakpa petition amagi while chatharakpada NI gi maikai dagi di case ama makhoina investigation tawba natraga tawdaba haibasi central government na lepkadabani amasung NI gi maikai dagi di naitom waref lobangam de haiba wafam phongdorakle petition asi laikhidrabagi apokpi akoijam santibala 39 mapuroiba laikhidraba AK Langam Manipur lenga ki hanagi minister na petitioner oiduna Union of India gi mahut senba Ministry of Home Affairs ki Home Secretary Manipur lenga ki Commissioner Home amasung NI gi New Delhi gi Lodi Road ki CGO complex ta leiba Director General bo respondent sing ohelaga file tawrakhibani laikhidrabagi apokpi na petition asi September 3 2024 da file tawrakpadagi High Court of Manipur na WPC number 631 of 2024 oina laukhatuna hojik fawbada masigi while chatharakhibani Hojik fawbagi oina khwaidagi ikon kona tha asigi tarada petition asi Justice A Guneswar gi bench na lakholakpada petitioner gi maikaida senior counsel khaidem manina leplaga mahakpu counsel Mahobam Rakesh na assist tawki aduga Union of India gi mahut senba MSA gi secretary amasung NI gi maikaida na counsel Pamchoina leplaga Manipur lenga ki Commissioner Home gi counsel na Government Advocate S Niranjan na lepki numit asida Court na chathakiba petition asigi makha taba while gi matung ina pikiba lamai ani panba order da petitioner oiribi asi laikhidrabagi apokpini amasung mahakna wakalaglibasi laikhidraba machanupa gi case asi NI da investigation chathahanbiu haibasini masiga mari lainana Manipur lenga ki Commissioner Home na March 19 2023 da Ministry of Home Affairs ki Special Secretary Internal Secretary da aiba cherol ama piduna case asigi investigation NI da chathahanbina bahaijakiba lairi haiba wafam court na hongna ningsingki Aduboinamak petition asigi respondent number 2 oriba Manipur lenga ki Commissioner Home gi maikai da lepa Government Advocate State Government gi maikai da gidi mangjong na case asi NI da investigation chatha hanbina ba MSA da hijackre haiba wafam court amuhanna submit tawraki adubu Union of India gi mahut semba MSA gi secretary amasung NI gi Director General gi mahut senduna lepkiba council nadi petition asiga mari leinana NI gi maikai da gi court asi da affidavit in opposition ama NI Act 2008 ki section 6 ki matung ina file tawkre loinana case asi NI na investigation chathabada matik chabra natraga chadabra haibadudi central government na lepkadabani amasung NI gi maikai dagi di case asi agency sina paiba paidabagi matangna naitom waref lawningai leiti haiki wafam asi petition asigi apunba respondent ahum gi manungda yauriba respondent number 1 amasung 3 gi maikai da lepa council na court phongdokpada natana petition asiga mari leinana central government gi maikai dagi di affidavit file tawrakri haiki council asigi submission taraba matungda court ki maikai dagi su petition asigi matangda waref lawbada Ministry of Home Affairs ki mieng mari leinai haibadagi MSA gi secretary amasung NI gi Director General gi maikai da lepa council na central government gi maikai dagi petition asiga mari leinana counter affidavit file tawrakna bachayol anigi matam pibina ba court prayer tawki Council ki prayer asibu court na so ayaba piraduna counter affidavit oina Ministry of Home Affairs ki secretary gi maikai dagi petition asiga mari lainaba paukhum pirakna ba khanganki petition asigi makha taba while tha asigi kontra da amukhana chathana ba lepki panba yabadi thaudo asigi matangda Kangpok PPS na case FIR number 82/2023 register tawduna lokhat khrabani adabu case asigi maru oiba accused sing fabaga loinana makhoi gi mathakta investigation chatharaga
ट्रायल कोर्टा चार्जशीट फाइल तौरक्पा ngamdribani फिवम असिदगी पिटिशन असिगी पिटिशनरना मणिपुर ह्यूमन राइट्स कमीशन दा फावबा वाकटपदगी May 7, 2024 दा कमीशनना पिटिशनर असिना मथौ तारबदी NIA दा हाइजबगी लिबर्टी फावबा पिरखरबदी अदुम ओइनमक मणिपुर लेंगाकी माइकैदगिसु MSA दा इबा चेरोल पीदुना हाइजरबा फावबदा थौदो असिगी केस हौजिक फावबदा NIA ना लौसेंदुना इन्वेस्टिगेशन चथौ हाइबा यादना लेरकलिबनी।